ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤꯅ ꯆꯨꯝꯅ ꯄꯨꯖꯔꯛꯄ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤꯗ ICU ꯋꯥꯔꯗꯀꯤ ꯊꯋꯥꯏ꯫ ꯊꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯅꯨꯃꯤꯠ ꯅꯤꯅꯤꯃꯛ ꯁꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯉꯝꯗꯕꯒꯤꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯥꯕꯒꯤꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯦꯚꯔ ꯇꯧꯔꯛꯄꯗꯒꯤ ꯊꯣꯏꯕꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯑꯣꯏꯕꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯃꯦꯗꯤꯁꯤꯟ ꯋꯥꯔꯗꯇ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯅ ꯂꯩꯔꯤ꯫ ꯊꯕꯛ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯁꯦꯕꯥ ꯇꯧꯕ ꯁꯦꯟꯅꯕꯒꯤ ꯑꯇꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯣꯏꯕꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯕꯁꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯁꯤꯗ ꯇꯨꯝꯕꯁꯨ ꯍꯩꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯃꯥꯅ ꯇꯨꯝꯂꯤꯕ ꯍꯥꯏꯕꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯈꯛꯇꯅꯤ꯫ ꯊꯣꯛꯂꯛꯀꯅꯤ, ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯅꯤ, ꯋꯥꯏꯇꯤꯡ ꯁꯦꯠꯂꯣꯝꯗꯁꯨ ꯆꯠꯂꯨꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯦꯟꯇꯤꯟ ꯂꯣꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯇꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯦꯟꯇꯤꯟꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯍꯛꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯊꯣꯏꯕꯗꯤ ꯇꯁꯦꯡꯅꯃꯛ ꯎꯗꯦ, ꯈꯪꯁꯨ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯆꯪꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯕꯁꯦ ꯊꯣꯏꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯁꯥꯎꯝ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯦꯡꯊꯣꯛꯂꯨꯗꯕꯅꯤ, ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯔꯨꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯆꯪꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯅꯥꯛꯇꯗꯤ ꯃꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯁꯤꯗꯒꯤ ꯃꯤ ꯑꯃ ꯆꯠꯈꯤꯕꯁꯤꯗꯤ ꯊꯣꯏꯕꯅ ꯈꯔ ꯂꯥꯞꯅ ꯆꯠꯂꯤꯕꯁꯤ ꯎꯔꯝꯃꯤ꯫ ꯊꯣꯏꯕ ꯉꯥꯏꯍꯥꯛꯇꯪ ꯉꯛꯏ꯫ ꯀꯔꯝꯕ ꯀꯥꯟꯅ ꯆꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤꯕ꯫ ꯆꯠꯂꯤꯕꯁꯤ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯊꯣꯏꯕ ꯀꯧꯕꯁꯨ ꯉꯝꯗꯦ꯫ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯈꯤꯕꯅꯣ ꯁꯤꯕꯣ? ꯑꯩ ꯅꯥꯛꯇ ꯆꯪꯂꯛꯈꯤꯕ꯭ꯔꯥꯅꯦ? ꯑꯩꯕꯨ ꯀꯔꯤ ꯀꯔꯤ ꯈꯜꯂꯨꯕꯅꯣꯅꯦ? ꯉꯥꯏꯍꯥꯛꯇꯪ ꯊꯣꯏꯕꯁꯦ ꯋꯥꯈꯜ ꯑꯃꯗ ꯃꯪꯉꯤ꯫ ꯑꯀꯣꯏꯕꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯝꯅꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅꯤꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯀꯧꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯧꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯀꯧꯔꯨꯔꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯒꯅꯤꯁꯨ ꯈꯪꯗꯕꯅꯤꯅ ꯊꯣꯏꯕꯁꯤ ꯀꯧꯗ꯭ꯔꯦ꯫ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯏꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤ ꯈꯔ ꯁꯥꯡꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯆꯤꯊꯦꯛ ꯑꯃꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯀꯔꯤꯃꯇ ꯊꯧꯋꯥ ꯁꯥꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯨꯔꯕ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯊꯦꯡꯂꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯊꯣꯏꯕꯅ ꯇꯨꯝꯂꯤꯕ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯆꯤꯛꯄ ꯃꯐꯝꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯎꯟꯁꯦ ꯑꯗꯨꯝ ꯇꯠꯇꯅ ꯐꯪꯏ꯫ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯈꯔꯗ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯊꯣꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯍꯦꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯒꯤꯗꯤ ꯃꯅꯥꯛꯇ ꯃꯤ ꯂꯥꯛꯄ ꯅꯠꯇꯕ ꯍꯟꯗꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯊꯣꯏꯕꯅ ꯇꯣꯏꯅ ꯎꯕꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ꯫ ꯑꯗꯨꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯛꯇꯝꯅꯤ꯫ ꯑꯗꯨꯝ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯁꯦ ꯃꯥꯅ ꯎꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯇꯣꯏꯅ ꯎꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯊꯣꯏꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪꯗꯤ ꯍꯪꯒꯦ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯪꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯤ ꯀꯌꯥ ꯊꯣꯛꯅꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯊꯣꯏꯕ ꯂꯥꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤ꯫ ꯃꯥꯅ ꯁꯨꯝꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯃꯅꯥꯛꯇꯒꯤ ꯑꯗꯨꯝ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯉꯁꯤꯗꯤ ꯎꯗꯦ, ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯃꯥꯅ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯤꯠꯇ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯂꯤ, ꯋꯥꯈꯜꯅꯁꯨ ꯈꯜꯂꯛꯂꯤ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯍꯧꯈꯤꯕ ꯃꯇꯝ ꯅꯠꯇꯦ, ꯊꯥ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯣꯏꯕꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯈꯛ ꯂꯥꯛꯈꯤꯕ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯝ ꯈꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯕు ꯊꯣꯏꯕꯅ ꯎꯖꯈꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯅ ꯅꯨꯄꯤ ꯑꯗꯨ ꯎꯅꯈꯤꯗꯦ, ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯗ ꯃꯥꯅ ꯄꯤꯈꯤꯕ ꯆꯤꯊꯤ ꯑꯃꯗꯤ
ꯃꯃꯥꯟꯅꯕꯤꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗ ꯃꯥꯅ ꯋꯥ ꯍꯪꯈꯤꯕ ꯆꯤꯊꯤꯗꯣ ꯃꯥꯅ ꯍꯔꯥꯎꯅ ꯂꯧꯕ꯭ꯔꯥ ꯃꯥꯅ ꯀꯔꯤ ꯈꯨꯝꯃꯛꯏ ꯍꯥꯏꯈꯤꯕꯒꯤ ꯋꯥꯈꯜ ꯀꯌꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯈꯟꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯂꯩꯀꯥꯏꯗꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯈꯜꯂꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯂꯩꯀꯥꯏ ꯈꯪꯂꯕꯁꯨ ꯌꯨꯝ ꯈꯪꯗꯕꯅꯤꯅ ꯊꯣꯏꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯅꯣꯡꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯝ ꯈꯜꯂꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯦꯛ ꯅꯥꯕ ꯐꯔꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯤ ꯑꯁꯥ ꯌꯥꯎꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯋꯥꯈꯜꯒ ꯑꯁꯦꯡꯕ ꯈꯨꯊꯣꯛꯄꯒ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯈꯤꯕꯅꯤ ꯀꯧꯔꯛꯂꯤ ꯅꯥꯀꯟꯗꯒꯤ ꯆꯤꯊꯤ ꯄꯤꯈ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯋꯥ ꯍꯥꯏꯔꯛꯏ ꯋꯥꯈꯜꯁꯨ ꯃꯥꯟꯕ ꯋꯥꯈꯜꯂꯣꯏ ꯀꯔꯤꯌꯣꯏ ꯊꯣꯏꯕꯁꯦ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯔꯝꯕꯗꯒꯤ ꯆꯤꯊꯤ ꯄꯤꯈ꯭ꯔꯦ ꯊꯣꯏꯕ ꯇꯞꯅ ꯈꯨꯝꯃꯤ ꯃꯆꯤꯟꯗꯒꯤꯗꯤ ꯋꯥꯁꯤ ꯉꯥꯡꯊꯣꯛꯈꯤꯕꯅꯤ ꯋꯥꯁꯦ ꯍꯦꯛ ꯉꯥꯡꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯝꯃꯤꯗꯨꯕꯨ ꯀꯩꯅꯣꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯛꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯐꯠ ꯂꯩꯊꯣꯛꯂꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤꯕꯁꯦ ꯊꯣꯏꯕꯅ ꯎꯔꯔꯦ ꯃꯁꯤꯗꯒꯤ ꯀꯅꯥ ꯅꯨꯄꯤꯃꯛꯇꯗꯤ ꯑꯣꯏꯔꯤꯒꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯊꯣꯏꯕꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯁꯤ ꯆꯞ ꯂꯦꯞꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯁꯛꯇꯝ ꯑꯁꯤ ꯑꯣꯟꯊꯣꯛꯂꯛꯇꯦ ꯊꯣꯏꯕ ꯃꯅꯥꯛꯇ ꯇꯝꯅ ꯆꯪꯉꯤ ꯊꯣꯏꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯅꯈꯣꯏꯒꯤꯁꯨ ꯌꯨꯝꯒꯤ ꯃꯤ ꯉꯝꯗꯕꯒ ꯌꯥꯎꯕ꯭ꯔꯥ ꯑꯩꯅ ꯁꯣꯝꯕꯨ ꯎꯖꯕꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯨꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯊꯦꯡꯕ ꯃꯇꯝꯗ ꯊꯣꯛꯂꯛꯄꯁꯤ ꯑꯩꯅ ꯇꯣꯏꯅ ꯎꯖꯔꯤꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯕꯒꯤ ꯂꯥꯛꯄꯤꯕ꯭ꯔꯥ ꯀꯔꯝꯕ ꯋꯥꯠꯇ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯪꯂꯨꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯍꯟꯗꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯊꯣꯏꯕꯅ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥ ꯑꯩꯗꯤ ꯆꯨꯝꯅ ꯈꯪꯅꯤꯡꯕꯗꯒꯤ ꯑꯁꯨꯝ ꯍꯪꯕꯅꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯑꯩꯅ ꯁꯣꯝꯕꯨ ꯑꯗꯨꯝ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯆꯠꯂꯝꯕ ꯃꯥꯟꯕꯒꯨꯝ ꯇꯧꯕ ꯆꯠꯈꯤꯕꯁꯨ ꯎꯕꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯕꯅꯤ ꯀꯔꯝꯕ ꯋꯥꯠꯇ ꯂꯩꯕꯤꯕꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯁꯛ ꯈꯪꯅꯕ ꯀꯧꯅ ꯉꯥꯡꯅꯕ ꯌꯥꯏꯗꯅ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯩꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯁꯥꯃꯛ ꯐꯥꯎꯕ ꯃꯁꯛ ꯇꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯊꯣꯏꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯦ ꯑꯗꯨꯝ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯃꯇꯨ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯑꯃꯗꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯕꯗ ꯊꯣꯏꯕꯁꯦ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯅ ꯉꯥꯏꯍꯥꯛꯇꯪ ꯅꯣꯟꯊꯗꯨꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯧꯔꯛꯏ ꯅꯨꯄꯥꯗꯨꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯊꯣꯏꯕꯁꯦ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯗꯣ ꯈꯔ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅꯤ ꯊꯣꯏꯕ ꯃꯇꯣꯝꯇ ꯂꯦꯞꯄꯁꯤ ꯎꯕꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯅꯤ ꯀꯧꯔꯛꯄꯖꯥꯠꯅꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯤ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃ ꯅꯥꯔꯒ ꯂꯩꯕꯒꯤ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯝꯃꯤ ꯃꯥꯅ ꯃꯦꯗꯤꯁꯤꯟ ꯋꯥꯠꯇ ꯂꯩꯕꯅꯤ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯔꯖꯔꯤ ꯋꯥꯠꯇ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯎꯗ꯭ꯔꯦ ꯎꯗꯕꯗꯒꯤꯗꯤ ꯊꯣꯏꯕꯁꯤ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯍꯪꯕꯁꯨ ꯐꯪꯍꯧꯗꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯆꯤꯟꯗꯒꯤ ꯃꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯀꯦꯟꯇꯤꯟꯒꯤ ꯐꯝꯐꯝꯁꯤꯡ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯃꯍꯥꯛ ꯇꯝꯃ ꯆꯠꯂꯛꯀꯦ ꯇꯧꯕꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯗꯥꯏꯔꯦꯛ ꯐꯨꯜ ꯎꯗ꯭ꯔꯕꯁꯨ ꯅꯥꯛꯆꯦꯞꯇꯒꯤꯗꯤ ꯈꯔ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯊꯣꯏꯕꯁꯦ ꯈꯔ ꯃꯈꯩ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯐꯥꯎꯔꯦ ꯑꯁꯤꯗ ꯐꯝꯂꯤꯅꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯅꯥ ꯑꯁꯦ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯑꯗꯨꯝ ꯁꯣꯟꯈ꯭ꯔꯤ ꯂꯩꯔꯥꯡ ꯅꯠꯇ꯭ꯔꯣ ꯁꯣꯝꯕꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯊꯣꯏꯕꯔꯣꯝꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ ꯃꯥꯒꯤ ꯆꯤꯟꯕꯥꯟ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯥꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤ ꯁꯝꯂꯥꯡ ꯀꯣꯏꯈꯠꯅꯔꯤꯕꯤ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯂꯩꯔꯥꯡꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯛꯄꯣꯏ ꯀꯔꯤꯌꯣꯏ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯂꯩꯔꯥꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯩꯔꯥꯡꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯨꯄꯥ ꯀꯌꯥꯒꯤꯗꯤ ꯁꯨꯃꯠꯐꯝꯅꯤ
ꯉꯥꯎꯐꯝꯅꯤ ꯃꯁꯤꯃꯛꯅꯕꯨ ꯊꯣꯏꯕꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯕꯨ ꯉꯥꯎꯖꯔꯒ ꯂꯥꯛꯄꯅꯤ ꯉꯁꯥꯏ ꯊꯣꯏꯕꯅ ꯋꯥꯈꯜ ꯈꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯕꯗꯣ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯅꯤ ꯊꯣꯏꯕ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯥꯡꯒꯤ ꯃꯅꯦ ꯑꯃꯈꯛ ꯂꯩ ꯃꯈꯣꯏꯗ ꯂꯩꯔꯥꯡ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡꯅ ꯊꯣꯏꯕꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤ ꯑꯄꯥꯝꯕ ꯐꯥꯎꯔꯤ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯤꯉꯝꯖꯗꯕ ꯄꯥꯡꯖꯗꯕ ꯃꯍꯥꯛꯅ ꯂꯩꯔꯥꯡꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕ ꯂꯩꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯁꯤꯡꯗ ꯃꯥꯅ ꯋꯥ ꯍꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯃꯍꯥꯛꯅ ꯂꯩꯔꯥꯡꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯄꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯃꯇꯝꯗꯅꯤ ꯂꯩꯔꯥꯡꯗꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯊꯣꯏꯕꯗ ꯐꯪꯈꯤꯕꯅꯤ ꯃꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯤ ꯑꯗꯨꯝ ꯊꯣꯏꯕꯗ ꯂꯩꯔꯤꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯃꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯁꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯁꯥꯁꯦ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯂꯦ ꯂꯩꯔꯥꯡ ꯃꯉꯣꯟꯗ ꯌꯦꯡꯂꯕꯁꯨ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕꯁꯤꯅꯤ ꯊꯣꯏꯕꯅ ꯍꯣꯠꯆꯤꯟꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ ꯅꯈꯣꯏꯒꯤ ꯃꯤ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯑꯁꯤꯗ ꯑꯩꯅ ꯎꯕꯁꯨ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯅꯪꯅꯦ ꯍꯥꯏꯕ ꯇꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯋꯥ ꯍꯥꯏ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯄꯥꯈꯨꯝ ꯄꯤꯗꯦ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯣꯏꯅ ꯇꯧꯔꯛꯏ ꯃꯥꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕꯁꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯊꯣꯏꯕ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯋꯥꯏ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯏꯪꯒꯤꯠ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯃꯥꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯁꯤꯅ ꯍꯥꯏꯗꯨꯅ ꯃꯥ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯏꯪꯒꯤꯠ ꯑꯃꯁꯨ ꯇꯧꯔꯤ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯍꯥꯏꯔꯞꯇꯪ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯉꯝꯂꯒ ꯂꯩꯔꯥꯡꯁꯤ ꯆꯠꯈꯤ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯌꯦꯡꯂꯕ ꯃꯤꯠꯌꯦꯡ ꯃꯁꯤꯗꯅꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯔꯤꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯎꯪꯂꯒ ꯂꯩꯔꯒ ꯇꯥꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯅꯤ ꯊꯣꯏꯕꯁꯦ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯤ ꯃꯥꯅ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯕ ꯑꯁ ꯂꯩꯔꯥꯡꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯁꯦ ꯍꯟꯗꯛꯇꯤ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯈꯜꯂꯛꯄꯅꯤ ꯀꯔꯝꯕ ꯋꯥꯔꯗꯇ ꯂꯩꯕꯅꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯍꯔꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯐꯖꯅꯗꯤ ꯍꯪꯍꯧꯗꯕꯅꯤ ꯂꯩꯔꯥꯡ ꯆꯠꯈꯤꯕꯗꯁꯨ ꯃꯥꯅ ꯃꯥꯒꯤ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯂꯩꯍꯧꯕꯅꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕꯗ ꯂꯩꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯎꯡꯕ ꯃꯇꯝꯅꯤ ꯊꯣꯏꯕ ꯗꯣꯛꯇꯔ ꯔꯥꯎ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯃꯥꯟꯅꯕꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯁꯪꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯗꯣꯛꯇꯔ ꯂꯥꯛꯏ ꯑꯗꯨꯒ ꯑꯅꯥꯕꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯑꯗꯨꯝ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯩꯔꯥꯡꯗꯤ ꯃꯈꯣꯏꯒꯤ ꯋꯥꯔꯗ ꯑꯁꯤꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟ ꯃꯄꯥꯟꯃꯛꯇꯗ ꯂꯦꯞꯇꯨꯅ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯊꯣꯏꯕꯁꯨ ꯗꯣꯛꯇꯔꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯥꯡ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯦ ꯊꯣꯏꯕꯅ ꯎꯔꯝꯃꯤ ꯇꯟꯖꯥꯁꯦ ꯗꯣꯛꯇꯔꯒꯁꯨ ꯋꯥ ꯈꯔ ꯇꯥꯟꯅꯔꯤꯕ ꯋꯥ ꯈꯔ ꯍꯪꯅꯔꯤꯉꯩ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯂꯩꯔꯥꯡꯗ ꯀꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯂꯩꯔꯥꯡꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕꯁꯦ ꯏꯀꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯃꯥꯅꯁꯨ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯂꯤꯕꯅꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯉꯁꯤꯗꯤ ꯑꯉꯥꯟꯕꯁꯨ ꯑꯣꯏꯔꯦ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯔꯥꯎꯜ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯄꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯤ ꯊꯣꯡꯒꯤꯟ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕ ꯂꯩꯔꯥꯡ ꯑꯗꯣ ꯂꯩꯈꯤꯗꯕꯅꯤ ꯃꯥꯡꯈꯤꯕꯅꯤ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯀꯗꯣꯝ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯊꯣꯏꯕꯅ ꯈꯪꯕ ꯉꯝꯗꯕꯅꯤ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯊꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯁꯦ ꯃꯥꯅ ꯊꯦꯡꯅꯕ ꯐꯪꯍꯧꯗꯦ ꯊꯣꯏꯕꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯏꯌꯥ ꯈꯖꯤꯛ ꯈꯛꯇ ꯅꯥꯟꯊꯣꯛꯈꯤꯗ ꯑꯣꯏ ꯊꯝꯕꯒꯤ ꯈꯨꯄꯥꯛ ꯑꯁꯤꯗ ꯃꯈꯨꯠ ꯑꯁꯤꯅ ꯈꯨꯗꯨꯝ ꯇꯥꯗꯨꯅ ꯊꯥꯖꯤꯟꯖꯩ ꯑꯁ ꯗꯣꯛꯇꯔ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯊꯦꯡꯅꯒꯗꯕꯅꯦꯕ ꯑꯁ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯃꯥꯟꯅꯕꯁꯤꯒꯤ ꯕꯦꯠ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯁꯣꯝꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯃꯗꯁꯨ ꯂꯩꯔꯥꯡꯅ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯂꯛꯈꯤꯕꯁꯦ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯊꯣꯏꯕꯁꯤ ꯑꯃꯨꯛ ꯊꯣꯔꯛꯏꯅꯤ ꯑꯁꯤ ꯅꯨꯄꯤꯁꯤ ꯑꯩꯉꯣꯟꯗ ꯂꯛꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯁꯨ ꯑꯝꯍꯥꯅꯤ ꯍꯧꯖꯤꯛꯇ ꯃꯄꯥꯟꯂꯣꯝꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯃꯉꯣꯟꯗ ꯂꯨꯝꯗꯨꯅ ꯀꯤꯔꯨ ꯌꯦꯡꯂꯛꯈꯤꯕ ꯂꯩꯔꯥꯡ ꯑꯁꯤ ꯊꯣꯏꯕꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗꯦ ꯍꯩꯃꯥ ꯃꯥꯡꯈ꯭ꯔꯦꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯠꯇꯨꯅ ꯊꯤꯕꯅꯤ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯐꯪꯗꯕꯗꯒꯤ
Wakan nungaitana lakpa matam asida leirangse makhoi wat adugi hek thungim na panjam kham asida amu lepa lerami. Thoibase pungangai. Haima. Kadaidano mana lumlin masibo. Kadaidano ne haduna matomta masindagi marum soli janglai. Nasidi angana matam asida matam asida leirangse asuki matik phajai asuki matik nithijai. Thoibana magam lakta sumna khilaka matam asida leirangse thungim na pandagidi kachitang laptholaga lei. Thoibana wa haige haduna machilase hek angthoke tawba matam asida leirangna tawri. Wa nganganu wari sharbi yaroi mi ataina uradi phajade hairamlaga nokphet toramlaga leirangase adum chakhi. Magi adugumba nokphet tawba magi wadi ngangdaba maminna pakhong channa magi mieng asidani thoiban amukena ngauriba. Masidasu thoibase adum ungnaga lehore leileraga tahore. Karigumba kharadi adum thoibasu haining libani phongdong libani. Adabu leirangna mangoda nuksibagi mong mataw henjina usilak mataw sina thoibana wa haiba ngamdabani. Changsilai mamanabduna tumlaga leiringai mamanabdugi bet matai amada phamlaga thoibana haidi as taw nangi anabse khara kuina leithago hoi aidi asomna nungaibana kino matawre haduna harauna wari sari. Leirangi wakhanda leirangbu nuksijaraku mahangna leiranga sumna thinawa matam asida pungaw ngauribani. Numit asigi numidangi matamnasu thoibase tholai. Leirangdo sodan lakani. Magise aingonda laknaribani aingonda mana nusidabsu nusidaba sabagi mawang matawribani. Lakta laksino. Aisu ngasidi mangonda hekta mai kansilaga ahenu wayamna haigi haduna thoibase khallaga leijabani. Adobu ngasidi leirangse magi manakta laktre. Mahagna matomta kentina sigi matai amada phamlag leiringe matamdani. Nupa ama ikhang khawna lai. Nupa adasu hospital asida makhoi kisumi anaba leibagi adum lakpa jani. Thoiba ubada manak changsilaktuna man ipapa kana thoibada wari sarai. As hospital se aidu mamangna kya tuna laktabani. Adubu hanak lakda khangi he. Hospital na tamnai habase kharadi chumba jani haduna mana thoibada wari sarai. Thoibasu nupa aduna charibu wari du nokphet tawna hospital na tamnai habdi kanana hariba. Nupa aduna hari asengmani ko tamnai. Aisu numidangi matamna dum koina kona chattuna ati mafumda kya ama changbani chatpani. Adabu aso mamangda leriba aisu watto as adugi mapa adudi ai lanba kiriba handakti handak nomni ni se as taseng na mi kapi khojelase adusu nupi kapi khojelase ai tarabani. Aisu tamna changduni jenga matamase idak nang tarabani khonjelse. Adabu manung lomni kapati nate. Aisu war adugi mapal hek thangna badani kablibse kadomdagi kablibano haduna aisu kuyeng jingmani. Adabu khonjel adugi horokhomdi khangde tasena tamnai ko aisu war habsitibu mi shigrig bitoraba yamna kana narba anabsin du leiribani. As aidibo kino mataw jani du mapado. Thoibana amuk nokphet tawna khumi wakhana oramnida kadaidagi hospital na tamnabasi aide sukuina hadak matam khara leibse udida. Nupa aduna hai nangona thoktabagini nangona mapa chadabagini aida taseng hadak nomini se thengnaribani ko sak ona udrabasu khonjen ai khaka tarabani. Thoibana makhumi butka haidu aisu uningini hojikidu ICU wat mapa da haiba asoma manglamgido ai bumta chalagi yonugini asumna thoibasu ngaktam nokphet tawna dum phagi tawduna magi aduna tama khong thangi. Nupa aduna mahairuri is aina habaga phagi mali yengu nangisu mapa chanaba numit ado hek tholok matamda nasado pungpai soidrabani. Tasengna tamnai ko hospital se tasengna tamnai ko haiduna nupa se ngaktang thoibana chakiba magi adomda leptuna leiri. Asumna thoibasu adum lapthokri. Nupa sina magi maithong ase phat leitholok matamdani. Magi hek manakta yamna nupi makak tungon tholak lelibse nupa aduna ure. Madu ubadagi made thoini hena khandi. Atopa sing adum laklibra hospital asigi sumi leiribani seba tawbasing natraga atop mising thoroklibra haduna nupa sina ngaktang khanbani. Nupi asi samlang ase yamna phase pangsang sangsu oide changamani. Nupi ase mang hek ubadagi magi makoktagi makhong phawbase nupa sina adum yengtharakbani. Yengtharakko matamadi
नुपी असिगी मखोंग मपा असि योब मतमदनी नुपा से खंगलाउ लावी करिगिदम लाउरिबा तुंग ओंथोलगा लेपिब नुपी असे मागी मखोंग असिदी ओंथोकनगा लेरमले मखोंग असिदी मंगोलमदा ममाय असे ओंसिलमले मसिगी मतौ सि उबदनी छेननसे तोंगदबा मखोंग असिना मोंग अमा तौबसि उब मतमदि होजिकी नुपा से पाखटबा अमदि अकीबना कन्ना लाउबनी मसिदगी पंथदे थोइबना चकिब माइके एदोंदा मासे लाउदुना चेली मतम असे खचितंग थेंकिबा मतम ओइबना मनाक्सिदा मियतेना ताहौदबनी थोइबसु पलाप लाउखिबा नते माना लाउरगा चेलकबसे थोइबसु खरा लामा चलमबदगी तारे मसिदगी थोइबसे मागी माइथों पट लैथोरई लैथोरका मतमदि नुपासना लाउरगा मागी मनाक्तम चिसलबसे थोइबना उरे मसिदगी थोइबसु नुपासिग मनाक्तम चिसली अदुगु नुपासे माना ता फाइ कदोरे हादुना हंगी नुपासे वांगांग मथोकिद्रे मसा पुंबा चेंग खैबगुम पनिकन लेख्रे थोइबना मागी मसासे बता फाजलदना कदोरगे हायो कदोरगे नंना पाखलिदबु कदोरगे हादुना हंगी मतम मसिदा खोंजेन तनिक नुपासना हाय लाइ किंतु नुपादा लाइ लेहौरे लाइ थोले हादुना हाय थोइबसे नुपा अदुना कीना तमलिबु वारिसिदा अमुक्सु थाजबसु ngamde अमुक्सु मागी मतो वसिनासु खरा मखैदि थाजै नंगसु फागिरा नत्रगा असेंब्रा से अमुक्ता हायो हादुना थोइबना ngana hangi नुपासिना कीना खुमी फागी नते मिनम नते असेंबने नुपी अमा थोहरे हादुना हाय थोइबना लाउ येंसिलाउ हादुना नुपासे मकुत्ता पायदुना माना पुलई अदुबु नुपासिदि यादबनी ऐ चपतले की हादुना हाय थोइबना लाउने हॉस्पिटल असिदबु कदाइदगी लाइनो येंसिलाउ हादुना नुपासे माना फादुना पुरई केंटिन मना अदु यौरे अदुबु मना असिदा कनासु लेरमद्रे थोइबना हायरी स्वाइदा हायबा नत्रो कदाइनो कैसुम लेतबसे हादुना हाय नुपासिसु थोइबेगा पुल्लग लेरिबनिना मानसु अकोइबसिदा कोइनी येंगी अदुबु करिगुम अमतदि उब फंग्रे नुपासे हजु फावबा मागे अकीबदि हांद्रे हजिकता अस्वाइदा लेखिबनी मसम इसांग सांगबी हादुना हाय मतम असिदा थोइबसे न्याक्तंग वाखल अमा खल्लगा ओ ऐ वाखन तारे मसम सांगबी नुपी नत्रा हे इस लाइनी कायना हजिलदना चले इस अदुना कीरिबा मागसे ऐ कनो दरमगनी असुमसु थोइबना तमना सोंजरगा नुपी एदो लेरांग सोदना ओरमगनी हादुना माना खंजबदगी असुमना हारिबनी कदम चकी के हादुना हाय नुपादुना खोंजेल अदु निकुम मखै हाइदि ऐ खंदे कदम चकीबनु खंदे पुटने लाइनी हादुना हाय थोइबना अस लाइ नते हायबनी कदम चकीबनो मागी मैगै ताउने ऐ फागिने हादुना हाय अदुबु नुपादुनादि मैगै खंदे हादुना की हादुना पंकपता कबलगा लैखिबनी थोइबना नखोइगी वाटु कदाइदनो ऐ थिनबिगी लाउ अस नुपा मादेदा लाउने ऐ थिनबिगी लाउ हादुना नुपादो माना पुरुगा लाए खरा चटपा होबा मतमसु नुपा अदुदि ngasai thina kiba akiba mong mato duna mag mai thong se koira le duni yeng mani asumna makoina tama laka matam masitani hospital asigi chauna jungliba pillar sing amagi marum dagi su nupi ase amukhona kiru nupa adu muni kele thoibadi yeralba mato adu urudabani nupa aduna di koira le dagi yeng matam masida nupa aduna urubani madu mu urubadagi chalam nupa se chap lepkhre pillar adu na mag mi eng se adum thalaga lekri leire haduna masase khonjela chi ibi kumakai wahre thoibana kada haduna nupa aduna yelba mai ke adumda mana yengi adubu thoibana yenga matamadi udre nupa sidi masase nikre makola chi thiladuna asi pillar marumda haduna hai thoiba yam thuna chesili aduga pillar marumuda kana laibunu haduna mana yengi thoibana yenga matamadi kana chuleramde ramdabadagi thoibana sidi kana chulaitini kadomduno haduna pilar maramudagi matang chattuna thoibana koithi amuksu kanano haduna koirau laure adubu thoibana di yengba amadi thiba matamda kari matu udre pilar maramdu chuleramdaba matam masida nupa adusu pilar adugi mayadi yelambadagi magi mai thongase tamatam laithokutuna adum yelapani mana laithorokko matamadi magi tungde inak nakna hujiki saktamasi lepilamle
ꯁꯛꯇꯝ ꯑꯁꯤ ꯃꯃꯤꯠ ꯑꯁꯤ ꯏꯔꯥꯎ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯕꯨ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯨꯕꯅꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯊꯔꯛꯈꯤ꯫ ꯃꯥꯅ ꯍꯥꯏꯊꯔꯛꯄ ꯃꯇꯧ ꯑꯁꯤ ꯊꯣꯏꯕꯅ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯁꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯁꯤ ꯇꯨꯔꯤꯕꯁꯤ ꯊꯣꯏꯕꯅ ꯂꯥꯏꯀꯠꯅꯔꯤ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯄꯪꯀꯤꯗ ꯀꯤꯔꯤꯕ ꯃꯇꯧ ꯑꯁꯤ ꯊꯣꯏꯕꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯂꯥꯏ ꯊꯣꯛꯂꯕ꯭ꯔꯥꯅꯦ? ꯇꯁꯦꯡꯅ ꯂꯥꯏ ꯂꯩꯔꯕ꯭ꯔꯥꯅꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯃꯝꯅꯕ ꯐꯥꯎꯏ꯫ ꯐꯖꯅ ꯅꯨꯄꯥ ꯑꯁꯤ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯋꯥꯔꯗ ꯑꯗꯣꯝꯗ ꯐꯖꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯅ ꯂꯥꯛꯅ ꯊꯣꯏꯕꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯇꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯂꯩꯔꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧꯒꯁꯨ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯅꯗꯤ ꯀꯔꯝꯅ ꯁꯨꯝꯅ ꯇꯧꯒꯅꯤ? ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣꯅꯦ ꯊꯣꯛꯂꯤꯁꯤꯕꯣ? ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ICUꯒꯤ ꯋꯥꯔꯗ ꯑꯗꯨꯗꯅ ꯀꯅꯥ ꯀꯅꯥ ꯑꯅꯥꯕ ꯂꯩꯔꯤꯕ? ꯑꯩꯕꯨ ꯌꯦꯡꯉꯨꯁꯤꯔꯥꯅꯦ? ꯉꯥꯏꯍꯥꯛꯇꯪ ꯊꯣꯏꯕꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯃꯥꯒꯤꯁꯨ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯊꯣꯏꯕꯁꯤ ꯑꯗꯨꯝ ꯆꯠꯂꯛꯏ꯫ ꯃꯍꯥꯛ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯜꯂꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯣꯏꯕꯁꯤ ꯑꯗꯨꯝ ꯎꯏꯊꯈ꯭ꯔꯦ, ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯁꯛꯇꯝ ꯑꯃꯈꯛ ꯎꯔꯛꯏ꯫ ꯁꯛꯇꯝ ꯑꯁꯤ ꯂꯩꯔꯥꯡꯒꯤ ꯁꯛꯇꯝꯁꯨ ꯃꯥꯜꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯂꯩꯔꯥꯡ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯩꯔꯥꯡꯅ ꯊꯣꯏꯕꯒꯤ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯅ ꯉꯁꯥꯏ ꯆꯥꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯃꯆꯤꯟꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯅ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅꯦ, ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯒ ꯃꯆꯤꯟ ꯑꯁꯤ ꯇꯦꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯄꯥꯟ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯅꯣꯟꯊꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯃꯈꯨꯠꯅ ꯀꯟꯅꯕ ꯍꯣꯠꯅꯩ꯫ ꯏꯁꯤꯡ ꯑꯁꯤ ꯍꯦꯛ ꯀꯜꯂꯒ ꯃꯆꯤꯟ ꯑꯁꯤ ꯇꯦꯡꯕ ꯍꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯈꯨꯠ ꯑꯃꯅ ꯆꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯁꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯉꯝꯗ꯭ꯔꯦ꯫ ꯕꯨꯂꯨꯛ 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 ꯁꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯂꯗꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯅꯝꯁꯤꯜꯂꯤꯕ ꯈꯨꯠ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯪꯂꯥꯟꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯁꯤꯗ ꯃꯥꯕꯨ ꯃꯪꯂꯥꯛꯍꯟꯗꯨꯅ ꯃꯥꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕꯁꯨ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯆꯠꯂꯤꯕ ꯈꯨꯠ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗꯅꯤ ꯊꯣꯏꯕ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠꯁꯨ ꯃꯊꯕꯥꯛꯇ ꯊꯜꯂꯝꯃꯤ꯫ ꯍꯨꯃꯥꯡ ꯌꯥꯝꯅ ꯀꯥꯡꯉꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯑꯩꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯨꯕꯒꯤꯔꯥ ꯑꯩꯒꯤ ꯃꯪꯗ ꯂꯩꯔꯥꯡꯒ ꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯎꯕ, ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯝꯕ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯩꯕꯨ ꯉꯛꯁꯝꯗ ꯆꯞꯇꯨꯅ ꯍꯥꯠꯅꯕ ꯅꯝꯁꯤꯜꯂꯛꯄ꯫ ꯀꯔꯤ ꯃꯪꯂꯥꯟꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗ ꯑꯁꯤꯒꯤ ꯍꯦꯛ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯃꯗꯒꯤꯅꯤ ꯂꯩꯔꯥꯡꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯁꯤ ꯀꯨꯞꯇꯨ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯊꯣꯏꯕꯅ ꯎꯔꯦ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯌꯥꯝꯅ ꯉꯛꯏ꯫ ꯃꯁꯥꯁꯦ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯀꯤꯕꯁꯨ ꯈꯔ ꯈꯔ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯁꯤ ꯈꯣꯡꯐꯝ ꯂꯦꯡꯗꯕ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕ ꯇꯝꯃ ꯇꯝꯃ ꯊꯣꯛꯈꯤ꯫ ꯃꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯔꯥꯡ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛ ꯋꯥ ꯉꯥꯡꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯅ ꯃꯉꯥ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯣꯏꯕꯅ ꯀꯩꯁꯨꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯈꯪꯗꯦꯅꯦ, ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯑꯀꯤꯕ ꯋꯥꯔꯤ ꯌꯥꯝ ꯂꯤꯔꯝꯕ, ꯑꯩꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠ ꯑꯁꯦ ꯈꯪꯖꯤꯟꯈꯤꯔꯛꯄꯗ ꯑꯀꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯤꯕꯣ? ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯕꯨ ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯂꯥꯏ ꯑꯃ ꯊꯣꯛꯏ ꯍꯥꯏꯅꯦ꯫ ꯑꯁꯣꯝꯗ ICU ꯋꯥꯔꯗ ꯃꯃꯥꯡꯂꯣꯝꯗ ꯂꯩꯕꯗꯣ ꯑꯗꯨꯗꯁꯨ
lai thoi habra kaino khonjen su aki eki biya matai habra kaino ai lina leina ai gi mang nu pa do wan tharakli bani ni mari ga du chiktana kaino matori bani ni ai su adu gi wakhana da kaino ngak tang potha ba da mang ha da su as yadre isa ji kaino matori haduna wari ya matami wari sing du tamma matamsida lerang na mangon yengum yengsi pasana munni jengi miyeng aduna maram moraga thoibusu wari talamadagi magi miyeng adu ubada kaino munni yengi du kari gino hadun hari lerang na maksu manga haraga kaisum tawde hadun hai thoiban hai ai budi mande bane nang naga numidang theng thanaga thorakpase aduda nangi matau si ubadu nupa aduna kiri kaino khangdre adu nang waragadi nupa aduna he ubaga ayu sin lebani nang warada ena su upam thoktrane amusu udaba as khangde hayeng di mana hariba ICU ward che amutang chalaga kana anaba lebana amutang yengi di khali asumna haraka matam asida lerang mukrudu hairi chatkunu yenu no habigi mongni thoibana kaisung toreba makhoi na tamnei haduna hospital se lana puthok pusit zum khaning mudigi tawbani lerang na chatkanu makhoi ga managa no habigi ingit amasu mana tawri lerang singa sidi magi manakta kuina lende bigi mongum su tawri ai chalagi haduna chatke tawri matam sida thoibana amuta ngai bi khoba haduna hai lerang khong thanglambadagi mai khong thang chap lepkhre tungon thoktuna leplag ledi matam masida thoibana tam chiklaktuna wa haide ang sidi wa mata haige nangna adalati ngai nanga tinabi imanabi singda aina paw yamna tamkhibani wari yam sakhibani adubu nahakti yumna chakhibana su hadkre aina chithi yamsu iduna pikhibani nangonda phangkidabra aduga aigidamukta gariguma mata sunang khankidabra aidi ngasi phawba kanasu koina khide kanasu khangnarakte nanga matam khara ekhoi a khunduda punkhiba loina khibuduna aigi punsidasu anobi yening kaya amu hunkibani aigi mingamdaba aina nangonda haiba ngamkidaba kaya asinasu aigi asoibsu oiki isinna nangonda hainingba wa kaya am haiba ngamdaba migi mateng lobani adubu ai ngasidi nangonda ikaigi kutimuk thadokduna wa haibani amukta khumbiyoba nangi oba pakhum singado ayamba taningi nang aigidamba kariguma amta khankidabra aduga imanabi singna nangonda wa haikibagi pakhumado ngasi aingonda haibiramba yaroidra haduna thoiban hari tungon thoktuna lepliba lerang ase wa karimata ngangde pakhum karimata pirakte ingit phabu toraktabani thoibana magi thamoigi wa kayam mathang lepalaitana sum hari kona thangda lerang ase magi maithong thoibramna tam onsilai magi maithong ase hojikti mapi tani yomnamle mapi lepalaitana sinthariba magi maithong asina ningamdabagi mong mataw amada amadi thawai chakpagi mong mataw amada thoibati yengli mamit ki mapi edo tab uba matam asida thoiba yama nungaramde mag mapi taribado tahangano nangi napido aite thokpi gi hadana thoiba chinjilaki taw matamda lerang maning hali chalakano hai lerang masana handana mapi edo tamata thokchei thoibana magi thamoi gi bawa kayam haiduna pakhum piyu haduna hai aduba lerang pakhum supi pide adum kappanatana karigum pakhum amata man hairamde ingit phabu toramdabani ngaktangi matungdadi lerang se tamna maning handuna adum chatki mana chatpa hobo matamda thoibana mabu khami lerang haduna kawi adubu lerang kariguma pakhum amata phabu pirakte ingit phabu torakte magi mieng mana thalinga thangliba khongthang chalambadagi amukhana lesilakliba magi maithong magi muong mata wasinadi kariguma pakhum kaya amadi lepa laitana salli habadi aduma khangi thoibasu makhatana wa karimata ngangkhide hainingmadi yama laiki asumna lerang adum chakre thoiba lehore mathangi numitadi thoibasu yumna ngakting chaluge haduna makse yumna chatpani matam asida mamanabadugi seba tawbinaba makhoigi yumgi mising tharamlaga mana sakhibani yum yorakpada lekaigi mising atei te kaya ama thenai lerang tinabi mamanabi singu thenai mamanabi nuksirei kobi nupi mi yawi nuksirei thingnaba matamda nuksireina thoiba ubada man hana kori ta thoiba nang kai ka lai nu haduna hai thoibana ngasi lakpani
Imaga su wari kara sanagi haduna tawbani horen nungthin numdang waramda amukana handuini haduna hai nuksirei nama khumi ado ai chu ta thoiba lapa ngaramani keno ma pige na thoiban hari o khangini chithi natro aduna hai thoibana di wa harak matamda harau te am nungai na wangangi nuksirei di magi mai thong ase luktha dun ingna tamna wangangi nuksirei nama khata ri adu ta thoiba nuksirei do nakhun leriba hospital du da wa se makha ta dingai thoiban hari as ai nang harakani habdo sai khanglabani ai thingnari ada ai maga thingnari nuksirei na ha thingnare ba thoibana thingnare adu kadai no ni ai thaba khal lewi ima su wari sadable chithi du piyole asumna wari ate makha saba nan khidre nuksirei su thingnare habsidagi makha ta na wangang khidre chithi edo yumdagi lokthore ure aduga thoibada pire thoiba harauna chithi edo pur chakre horen chalam daira changlake amuk thingnaram si haduna haram laga thoiba harauna chengkhibani nuksirei thoibagi mataw sidi yamna ngai karigino man harawre sibo leirang dubu naba pharabrane asumna ngaktang khanmani nene sarak wari duga aduga ta thoibana harawre bo mong mataw siga as karin ni wari sibo haduna ngaktang magi mako ado hole asumna thoiba mayum yaukhre mayum ni mama khoi thingne nungthin matam na ma hangadabani adabu chithi edo hek ubada khawrang mana paning mana magse leita pum khangdabani chithi edo hek segai dun hangdok lure aduga pa bhore parak matamadi phajabagi phajaba ngakta wahi wata parman panthai kaya mani ahobu maktada parman panthai kaya mani yon bu wahi singado mathang mathang khairakle nuksibagi sehu lambida aigi punsi gi onasu ahanba aingonda nuksibi mami tabse ta thoiba nangundani nangna ingonda wangang mangamdaba nangna ikai tumin lotuna leiba matawado aina sunangbu kawba ngamdani yama nungsi aina sunangwanda haining matamning miyama lei adabu sinban thongna nangbu uba matamda aigi haining mawasing amata phawba khaiba ngamde imanabi singna nangi maramda wa kaya hairakpa wari kaya sarakpada aigi thamoida haining hai letna harawi nungai makoina hairakwa wai singasi ngasida nate nungti numit khudingi adum taning makoina nangi anau paw kaya ma purak pasina aingonda akhoina dum nungai bi yamne hele masimanasu aina nangi pakhum pi khidabani aina chalamdagi matamda nangonda soitana hairamgi nangonda soitana tamngi khanduna aina su sithigi warol singase hanani iduna thamkhrabani aina nungti numit khudingi chithi ase ngasini kari isige hayena kari isige khandana numit kyani changdana ijaba aiki chithi ni asumna chithi ase warol ase khara iramnaga tangkhai chalakka matamdadi chithi ase phanamna gap laikre aduga makha amuk ase adugi makha ithang thangbada khara ire warol aduna asumna mari ta thoiba aigi icheni irambadi matagi saruk asi phawbutani makha sidi aina cheru thingnabadagi amukhana loisinduna makha se nangonda honbiramgi khanduna aina mu irakpani aina lerangi manaw nupini ichedo ikoigi yumda laplaba numit adugi nonga namaktada imaga maga kaithel chatpada laibak thiba gari isida namada ichedo ICU warta siba changba khangdan leiribani ta thoibana ichebu thamoi sing anu siba tarabadi aigi chegi losilawda chithi gi saruk sing ase manaw nupi aina losilbse hek phangba matamda ta thoiba amuktungdi lakpiraga aigi sedo amuktungdi thingnabiyo amuktungdi unabiyo asumna chithi sigi warolase losilli masigi warolase parobadagidi thoibse kaino matawkre mamitagi sintharakpa pirang sing asina chithi asida punna tasilibani khonjen thona launa kapsungamda nixingla i thodok kaya hospital da mana mamanabigi seba tawringai matamda thengnakiba lerang adu kanano o soiroi magi thawai ado aigi nakta laktuna mabu yeng law haduna aiba kauribra karino aina tawgadabasi karino haduna mase wakhan yamna khalai nupa amana yamna ki hadun lawkiba amadi nupi ma thoi lai thoi ka aduna tawkiba numidangi matam ayamba athenga matamda lerang maga thengnaba masida sunatana lerang da mana hainingu wa kayam haipa matamda lerang na pakhum pidaba ingit tamak tawba
ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯉꯣꯟꯗ ꯊꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯂꯩꯔꯥꯡꯅ ꯊꯦꯡꯍꯟꯈꯤꯗꯕ ꯀꯌꯥ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯁꯤ ꯄꯟꯊꯗ꯭ꯔꯦ꯫ ꯃꯃꯥꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯦ ꯈꯔ ꯉꯟꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯔꯩꯒ ꯊꯦꯡꯅꯩ꯫ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯁꯦ ꯃꯃꯤꯠ ꯑꯗꯣ ꯄꯣꯝ ꯄꯣꯝꯂꯦ꯫ ꯅꯨꯡꯁꯤꯔꯩꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯆꯤꯊꯤ ꯑꯁꯤ ꯄꯤꯔꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯨꯡꯁꯤꯔꯩꯅ ꯈꯔ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯩꯁꯨ ꯇꯥꯊꯣꯏꯕ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯗ ꯀꯔꯤ ꯀꯔꯤ ꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯣꯏꯕꯁꯨ ꯀꯞꯅ ꯀꯞꯅ ꯅꯨꯡꯁꯤꯔꯩꯗ ꯆꯤꯊꯤꯁꯤꯗ ꯏꯔꯛꯄ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯤ꯫ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯇꯝꯂꯕ ꯇꯨꯡꯗ ꯅꯨꯡꯁꯤꯔꯩ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯊꯣꯏꯕꯅ ꯍꯥꯏ, ꯑꯩ ꯃꯥꯒ ꯎꯅꯒꯅꯤ, ꯑꯩ ꯃꯥꯕꯨ ꯎꯅꯔꯨꯅꯤꯌꯦ, ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯤ ꯂꯥꯛꯏ꯫ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯞꯅ ꯀꯞꯅ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯟꯕꯤꯌꯨ, ꯂꯩꯔꯥꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯏ ꯈꯨꯔꯨꯝꯖꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯂꯥꯏꯐꯝ ꯃꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ꯫ ꯃꯈꯨꯠꯇ ꯌꯥꯎꯖꯕ ꯄꯩꯁꯥ ꯀꯌా ꯑꯃ ꯊꯥꯗꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯃꯍꯥꯛ ꯂꯥꯛꯄ ꯅꯠꯇꯦ꯫ ꯂꯩꯔꯥꯡꯅ ꯂꯩꯈꯤꯕ ICU ꯋꯥꯔꯗ ꯑꯔꯣꯝꯗ ꯃꯍꯥꯛꯁꯦ ꯈꯣꯡꯂꯩ ꯌꯥꯡꯅ ꯂꯥꯛꯄꯅꯤ꯫ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯍꯥꯛ ꯆꯪꯍꯟꯗ꯭ꯔꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯍꯥꯏꯖꯔꯛꯏ, ꯑꯩ ꯂꯩꯔꯥꯡꯒꯤ ꯃꯕꯨꯡꯅꯤ, ꯂꯩꯔꯥꯡ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯕꯗꯨ ꯑꯃꯨꯛꯇ ꯎꯅꯖꯕ ꯑꯃꯨꯛꯇ ꯊꯦꯡꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯄꯨꯊꯣꯛꯈꯤꯕ ꯉꯥꯛꯇꯪ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯛꯂꯦ꯫ ꯀꯞꯅ ꯀꯞꯅ ꯂꯥꯎꯅ ꯊꯣꯏꯕꯁꯤ ꯆꯦꯜꯂꯛꯏ꯫ ꯂꯩꯔꯥꯡ ꯀꯧꯗꯨꯅ ꯃꯍꯥꯛꯁꯤ ꯆꯦꯜꯂꯛꯏ꯫ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯇ꯭ꯔꯣꯂꯤ ꯑꯃꯗ ꯃꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯁꯤ ꯊꯣꯏꯕꯅ ꯊꯦꯡꯅꯔꯦ꯫ ꯊꯣꯏꯕꯕꯨ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯨ ꯃꯆꯦꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕ, ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕ ꯃꯇꯧ ꯑꯁꯤ ꯊꯣꯏꯕꯁꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯊꯣꯏꯕ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯣꯜꯂꯦ꯫ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯕ ꯍꯥꯏꯕꯗꯣ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯅꯤ꯫ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯥꯛꯂꯤꯕꯁꯦ ꯊꯣꯏꯕꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯁꯤꯕ ꯃꯆꯦꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯣꯝꯍꯟ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯆꯤꯆꯦ ꯂꯥꯛꯂꯦ, ꯇꯥꯊꯣꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯊꯣꯏꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯐꯤ ꯀꯨꯞꯁꯤꯜꯂꯤꯕ ꯂꯩꯔꯥꯡꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯇꯞꯅ ꯃꯥꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯂꯩꯔꯥꯡꯒꯤ ꯑꯁꯤꯕ ꯃꯥꯟꯗꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯁꯦ ꯃꯄꯤ ꯊꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯂꯩꯔꯥꯡꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯁꯨ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯀꯞꯂꯦ꯫ ꯊꯣꯏꯕꯅ ꯍꯥꯏ, ꯂꯩꯔꯥꯡ, ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯠꯂꯝꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤ ꯀꯔꯤꯅꯣ? ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯄ, ꯑꯩꯅ ꯂꯩꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯄꯥꯈꯣꯡ ꯑꯗꯨ ꯀꯔꯤꯅꯣ? ꯄꯥꯈꯣꯡꯗꯨ ꯐꯣꯡꯂꯝꯃꯣ꯫ ꯑꯩ ꯅꯪꯒꯤ ꯄꯥꯈꯣꯡꯗꯨ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯩꯍꯧꯔꯤꯕ? ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯨꯖꯗꯨꯅ ꯇꯦꯡꯊꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ, ꯑꯁꯤꯕꯇꯅ ꯃꯥꯡꯖꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯕꯅ ꯍꯥꯏꯔꯤ, ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯍꯧꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯐꯪꯕ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯧꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯐꯪꯕ ꯍꯥꯏꯕꯗꯣ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯋꯥꯕꯗ ꯍꯦꯜꯂꯕ, ꯊꯋꯥꯏ ꯆꯥꯛꯄꯗ ꯍꯦꯜꯂꯕ ꯊꯣꯏꯕꯁꯦ ꯑꯗꯨꯃꯛ ꯂꯩꯃꯥꯏꯊꯛꯇ ꯋꯥꯟꯊꯔꯛꯈꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯂꯥꯏꯀꯟꯅꯅꯕ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯁꯦꯍꯧ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏꯒ ꯊꯣꯏꯕꯒ ꯊꯦꯡꯅꯈꯤꯕ, ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯁꯩꯍꯧꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯇꯦꯛ ꯈꯔꯗꯅ ꯑꯣꯏꯈꯤꯕ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯅ ꯌꯥꯗꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯊꯨꯡꯅꯧ ꯂꯣꯏꯅꯧ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕꯗꯣ ꯇꯝꯈꯤꯗꯕꯅ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯋꯥ ꯑꯃꯇꯪꯁꯨ ꯍꯪꯖꯒꯦ꯫ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯁꯤꯕ ꯍꯧꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯈꯤꯕꯒ ꯌꯥꯎꯕꯤꯕ꯭ꯔꯥ? ꯌꯥꯎꯕꯤꯕ ꯊꯦꯡꯅꯕꯤꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯤꯔꯕꯗꯤ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯇꯨꯡꯗꯁꯨ ꯑꯅꯧꯕ
नुंगाइबो वरी कया अमा पुरक्पा ngamnaba honajage mayambo aroibada dan khumana amukana khurumjari.